Hello everyone, welcome back to our channel. ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯕ ꯀꯟꯇꯦꯟ ꯃꯌꯥꯝ ꯄꯨꯔꯛꯅꯕ ꯑꯩꯈꯣꯏꯁꯨ ꯄ꯭ꯂꯥꯟ ꯇꯧꯖꯔꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯋꯤꯀꯦꯟꯁꯤꯗꯤ ꯑꯩꯈꯣꯏꯁꯦ ꯃꯨꯛꯕꯪ ꯑꯃ ꯇꯧꯁꯦꯅ ꯄ꯭ꯂꯥꯟ ꯇꯧꯕꯅꯦ ꯑꯗꯣ ꯃꯨꯛꯕꯪꯁꯦ ꯌꯥꯝ ꯆꯥꯔꯨꯕꯒꯤꯗꯤ ꯅꯠꯇꯦ ꯃꯈꯟ ꯃꯊꯦꯜ ꯁꯨꯅ ꯑꯗꯨꯝ ꯈꯔ ꯆꯥꯅꯤꯡꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯁꯦꯅ ꯍꯥꯏꯅꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯨꯛꯕꯪꯁꯦ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁ꯭ꯋꯤꯒꯤꯗꯒꯤ ꯑꯣꯔꯗꯔ ꯇꯧꯗꯣꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯏꯠꯁ ꯑꯣꯜ ꯗꯤꯄꯦꯟꯁ ꯑꯣꯟ ꯑꯅꯤꯌꯥ ꯃꯌꯥꯝ ꯆꯤꯀꯟ ꯀꯕꯥꯕꯀꯤꯗꯤ ꯂꯦగ్ ꯄꯤꯁ ꯉꯥꯛꯇ ꯇꯧꯔꯦ ꯁꯤꯁꯦ ꯍꯥꯏꯐꯦꯠ ꯊꯨꯝ ꯃꯣꯔꯣꯛ ꯆꯪꯅꯕ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯂꯦꯟꯈꯥꯏꯕꯤꯔꯅꯤ ꯑꯗꯨꯒ ꯁꯤꯗ ꯃꯦꯔꯤꯅꯦꯠ ꯇꯧꯅꯕ ꯃꯁꯂꯥ ꯂꯣꯏ ꯂꯩꯔꯦ ꯑꯩꯁꯤ ꯈꯔ ꯍꯥꯞꯄꯛꯑꯒꯦ ꯃꯌꯥꯝ ꯁꯤꯁꯦ ꯍꯧꯖꯤꯛ ꯐ꯭ꯔꯤꯖꯇ ꯍꯥꯞꯆꯤꯟꯈ꯭ꯔꯅꯤ ꯍꯣꯔꯦꯟ ꯄꯨꯡ ꯑꯅꯤꯃꯨꯛ ꯂꯩꯔꯀꯥꯟꯗ ꯂꯧꯊꯣꯛꯑꯅꯤ ꯃꯌꯥꯝꯁꯤꯅ ꯆꯤꯀꯟ ꯉꯧꯕꯒꯤꯅꯦ ꯆꯤꯀꯟ ꯀꯪꯅ ꯑꯃ ꯈꯤꯇꯪ ꯉꯧꯒꯦ ꯇꯧꯕꯅꯦ ꯁꯤ ꯃꯆꯜ ꯂꯣꯏ ꯂꯩꯔꯦ ꯇꯤꯜꯍꯧ ꯆꯅꯝ ꯁꯤꯡ ꯑꯗꯩ ꯁꯥ ꯃꯔꯣꯏ ꯑꯂꯨ ꯈꯤꯇꯪ ꯑꯃ ꯍꯥꯞꯄꯅꯤ ꯈꯥꯃꯦꯟ ꯑꯁꯤꯟ ꯂꯣꯏ ꯂꯩꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯊꯥꯎ ꯍꯩꯔꯁꯤ Hỏi xin nó ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯆꯤꯀꯟ ꯍꯥꯞꯆꯤꯟꯕ ꯌꯥꯔꯛꯑꯦ ꯉꯁꯥꯏ ꯃꯦꯔꯤꯅꯦꯠ ꯇꯧꯈꯤꯕ ꯆꯤꯀꯟꯗꯣ ꯄꯨꯡ ꯑꯅꯤꯃꯨꯛ ꯐꯥꯔꯦ ꯂꯧꯊꯣꯛꯑꯒꯦ ꯑꯗꯨꯒ ꯑꯣꯚꯟꯗ ꯍꯥꯞꯆꯤꯟꯅꯕ ꯇꯧꯔꯒꯦ ꯑꯗꯨꯗꯤ ꯍꯥꯞꯆꯤꯟꯈ꯭ꯔꯁꯤ ꯁꯤ ꯃꯈꯥꯁꯤꯗ ꯑꯗꯨꯝ ꯃꯆꯨꯝ ꯆꯨꯝꯊꯖꯔꯅꯤ ꯁꯤ ꯇꯦꯝꯄꯔꯦꯆꯔꯁꯤꯅ 180 ꯁꯥꯏꯖꯇ ꯊꯝꯃꯒꯦ ꯑꯗꯨꯒ ꯃꯥꯁꯦ ꯍꯤꯠꯁꯤꯅ ꯃꯊꯛ ꯃꯈꯥ ꯑꯅꯤꯃꯛ ꯂꯣꯏ ꯍꯤꯠꯍꯜꯂꯒꯦ ꯑꯗꯨꯒ ꯇꯥꯏꯃꯔꯁꯤꯅ 50ꯗ ꯊꯝꯃꯒꯦ
Haka noodles se ma kauke. Senta pantorta. Ani hapa. Ini tahu kan. Memang tu masalah se ini thil laga hati tahu kan ni bang saya. Ngau pada budi kita hak re. Sian. Saya thil laga thang biba masala do. Atu to haizen bi hajelasi. Ba hai fet ot khai nge. Hai fet ki ba sau do. Mai hai du ga. Kana ta ga ising ai hinda. Sam to pi laga thang ba se. Na ta di bai ta chna ga ne. Kana tau tam ne ba. Hun chna ra kan da nak khula le ne na. Yare. Sida ma chen kana sida ma ha sepel pa pa to bang ha. Masagi onda kana kabab dog gi to adu da hai se da mo kana to ki. On talk. Yeah. Ngasai châu phut ki ba dong adu do mo tho si se. Ya ni tho ko. Yang ba cha. Ya. ꯉꯧꯔꯒ ꯆꯧꯗꯣ ꯑꯗꯨꯝ ꯍꯥꯞꯆꯜꯂꯒ ꯌꯥꯝ ꯃꯟꯕꯁꯨ ꯍꯥꯞꯇꯕꯅꯦꯕ ꯃꯆꯨꯁꯦ ꯑꯩ ꯌꯥꯝꯗꯤ ꯍꯥꯞꯄꯔꯣꯏ ꯍꯣꯔꯦꯟ ꯁꯣꯌꯥ ꯁꯣꯁ ꯍꯥꯞꯇꯣꯏꯅꯤꯅ ꯑꯗꯨꯒ ꯃꯆꯨ ꯐꯖꯅꯕꯁꯨ ꯃꯣꯔꯣꯛ ꯃꯆꯨ ꯈꯤꯇꯪ ꯍꯥꯞꯄꯦ ꯊꯨꯝꯁꯦ ꯈꯤꯇꯪ tàu học sinh thế này đó. Tàu học sinh một tí.
chicken ngꯧꯕꯁꯦ ꯂꯣꯏꯁꯜꯂꯦ ꯐꯗꯤꯒꯣꯝ ꯊꯥꯛꯑꯦ ꯍꯥꯏꯐꯦꯠ ꯑꯣꯠꯈꯥꯏꯔꯁꯤ ꯁꯣꯌꯥ ꯁꯣꯁ ꯈꯔ ꯍꯥꯞꯀꯦ ꯁꯤ ꯆꯤꯡꯒꯤꯁꯦ ꯀꯩꯅꯣ ꯌꯥꯝ ꯇꯧ ꯃꯆꯨꯁꯦ ꯌꯥꯝ ꯇꯥꯛꯎ ꯇꯣꯃꯦꯇꯣ ꯀꯦꯆꯞ ꯈꯤꯇꯪꯒ ꯍꯥꯞꯆꯟꯒꯦ ꯁꯤꯅ ꯑꯍꯥꯎꯕꯒꯤ ꯍꯦꯜꯂꯤ ꯐꯥꯏꯅꯦꯜ ꯂꯨꯛ ꯇꯥꯔꯛꯑꯦ ꯑꯗꯨꯒ ꯃꯌꯥꯝ ꯃꯣꯃꯣ ꯑꯃꯁꯨ ꯌꯥꯎꯗꯣꯏꯅꯦ ꯑꯗꯣ ꯃꯣꯃꯣ ꯍꯧꯕꯁꯦ ꯑꯩꯈꯣꯏꯅ ꯇꯧꯕꯗꯣ ꯀꯨꯏꯅ ꯆꯪꯉꯅꯤꯅ ꯁꯤꯒꯤ ꯔꯦꯗꯤꯃꯦꯗꯁꯦ ꯑꯣꯏꯅ ꯂꯧꯔꯦ ꯋꯥꯎ ꯃꯣꯃꯣꯁꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁꯤꯁꯦ ꯃꯄꯥꯟꯗꯒꯨꯝꯕ ꯆꯥꯕꯗꯗꯤ ꯋꯥꯎ ꯃꯣꯃꯣꯅ ꯍꯦꯜꯂꯦ ꯍꯥꯎꯕ ꯑꯇꯩ ꯑꯇꯩ ꯃꯣꯃꯣꯗꯩꯗꯤ ꯑꯗꯣ ꯁꯤ ꯆꯤꯀꯟꯒꯤꯅꯦꯕ ꯑꯗꯣ ꯁꯤꯁꯤꯗꯤ ꯏꯟꯁꯇꯦꯟ ꯑꯣꯏꯅ 2 ꯃꯤꯅꯠ ꯈꯤꯇꯪ ꯁꯥꯍꯜꯂꯀꯥꯟꯗ ꯑꯗꯨꯝ ꯆꯥꯕ ꯌꯥꯔꯦ ꯃꯣꯏ ꯔꯦꯗꯤꯃꯦꯗ ꯑꯣꯏꯅ ꯂꯥꯛꯑꯕꯅꯤꯅ ꯑꯗꯣ ꯁꯤꯁꯦ ꯄꯦꯀꯦꯠꯇꯗꯤ ꯄꯣꯁ ꯇꯥꯕꯅꯤ ꯑꯩ ꯏꯁꯤꯡ ꯁꯥꯍꯜꯂ ꯊꯝꯃꯕꯅꯦꯕ ꯍꯥꯏꯐꯦꯠ ꯁ꯭ꯇꯤꯝ ꯇꯧꯊꯣꯛꯀꯦ ꯄꯦꯀꯦꯠꯇ ꯁꯤ ꯊꯝꯖꯤꯜꯂꯨꯅꯦ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯆꯥꯎꯋꯤꯀꯣ ꯐꯖꯩ ꯑꯩꯒꯤꯁꯦ ꯑꯅꯤ ꯑꯣꯏꯍꯟꯒꯦ ꯑꯗꯨꯗꯤ ꯃꯤꯅꯤꯠ 2-3ꯃꯨꯛ ꯊꯝꯃꯒ ꯀꯩꯅꯣ ꯇꯧꯔꯁꯦ ꯃꯨꯊꯠꯂꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯥꯏ ꯆꯤꯀꯟ ꯉꯧꯕꯗꯣ ꯃꯂꯥꯕꯥꯔ ꯄꯔꯊꯥꯁꯤꯒ ꯆꯥꯒꯦ ꯇꯧꯕꯅꯦꯕ ꯑꯗꯨꯒꯤ ꯌꯥꯝꯗꯤ ꯍꯧꯔꯔꯣꯏ ꯑꯇꯩ ꯑꯇꯩ ꯄꯣꯠꯁꯨ ꯃꯌꯥꯝ ꯌꯥꯎꯔꯕꯅꯤꯅ ꯆꯥꯅꯕ ꯑꯅꯤ ꯈꯛꯇꯪ ꯑꯩꯈꯣꯏ ꯃꯤ ꯑꯅꯤꯒꯤ ꯑꯅꯤ ꯈꯛꯇꯪ ꯇꯧꯔꯒꯦ ꯈꯤꯇꯪ ꯑꯁꯤꯁꯨ ꯔꯦꯗꯤꯃꯦꯗ ꯑꯣꯏꯅ ꯂꯥꯛꯄꯅꯦ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯊꯥꯎ ꯁꯥꯍꯜꯂꯀꯥꯟꯗ ꯇꯋꯥꯗ ꯍꯥꯏꯐꯦꯠ ꯃꯤꯅꯤꯠ 1-2 ꯊꯝꯃ ꯑꯗꯨꯝ ꯌꯥꯔꯦ ꯁꯤꯁꯨ ꯊꯥꯎ ꯁꯥꯍꯜꯂꯦ ꯊꯥꯗꯔꯒꯦ ꯃꯌꯥꯝ ꯑꯅ꯭ꯌꯥ ꯍꯧꯒꯠꯂꯤ ꯉꯁꯥꯏꯒꯤ ꯃꯥꯁꯦ ꯇꯨꯝꯃꯨꯕꯅꯦꯕ ꯑꯗꯣ ꯃꯥ ꯄꯥꯔꯇꯤꯒ ꯂꯣꯏꯔꯒ ꯇꯨꯝꯕꯅꯤꯅꯦ
มาเขาก็เลยตัวมาเพื่ออยู่ไปเลยใส่เจ๊โต้เลยอะตัวงั้นที่เจ๊ชิคกันช่องนี่นั่งเลยคือสเตเบิลนี้อะตัวก็ชิคกันกับบับมาสลัดเลยอะตัวก็โคกสุเลยอะตัวก็วอมมงมาใส่กี่ตัวอะตัวก็มาโยกะตัวมันตัวซอสจาร์นี่สินะอะตัวมาใส่กี่มาละบับอะตัวก็ชิคกันงอตัวก็เลยตัวที่แม่เทสให้ต่อเลยนี่เขาไปทำแต่ละนั่นซาเบียดีสิมันมีข้าวเองดิสิแม่เหมือนข้าวซาดูดิเอาไว้